ꯈꯨꯔꯨꯝꯖꯔꯤ News Live ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯈꯤꯕ ꯄꯥꯎ-ꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯤ Kamjonggi matungda Noney districtki Leikot Kuki khulgi yum 9 rom mai thadoklamle ngarang Myanmarga tainaba ngamkhai paring nakna leiriba Kamjong districtki Chachas police station amanung chanba Kuki khul ama amasung Nagagi khul ani khusu khulai amatik chana paiba mioi singna sangsilaktuna khul sing asigi yum 9 rom mai thadoklamlaba matungda Noney districtki nungba police station manung chanba Leikot Kuki khulda sakangdaba singna attack tawduna yum 9 rom mai tumna thadoklamle hairi Thadok thokliba khul asi nungba PS tagi nongpok romda kilometer 10 rom khaktamak lapnaba leibani hairi khul asida punna yum 19 rom leibani adubu mai thadoklamlaba yum 9 rom di tumna chakre hairi Thadok asigi report na hai ngasi ayu anganba pung 9 ga minute 13 rom tarakpada khusu khulai matik chana paiba chingda base toba lalholup amagi miyoini chingnaba singna changsilaktuna ahanbada nomai round kaya khul asi tamna kapsilakhi attack asida khul asibu ngalotliba Kuki volunteer singnasu handuna nakal anigi marakta khut thoknakhi adubu volunteer singna paiba nomaidagi attack tawrakhiba singna paiba nomaina faba henbada natana attack chacharakhiba singna bomb faba yauna kapsilakpadagi Kuki volunteer singna khul asi thadoktuna chenkhi hairi volunteer sing chenkraba matungda attack chatharakhiba khulai paiba singna khul asigi yum sing asi mai tharambani thadok asi thokraba matungda khul asigi khunja singna changsinduna Yenglubada yum 19 leibagi manungda ayamba yum sing mai tharamlabasu yum 9 di maina tumna chaklamle yum sing asigi manungda thamba pochai singsu tangoi olamle hairi sakhangdaba singna mai thaba hawrlabasu yum 9 di tumna chakpa ngamhodabadagi khunja singna mai muthatuna kanki hairi thaudo asigi pau tabaga nungba police na central force singaloina na changsilaktuna khul asi yauna akoibada mafam singda thi humbagi thabak chathaki Thadok asibu Kuki inpi jiribam Tamelong Noney district ki maikaidagi akanba mawongda yaningdaba phongdorakpaga loinana thawong asi NSN IMG Kadar Singna chathaba oigani hainasu lalholup asida maral sirakli yum mai thabagi thawdok yauna Kuki volunteer singa khuthokna kiba asida nakal anigi marakta aso apan yawbagi report phangba ngamkhide thawdok asi Kuki inpi Manipur gi maikaidagi su akanba mawongda yaningdaba phongdorakli Kuki Kangbuna buffer John Lansilaga Kanto Sabanda Changsinnaba Honarakpada Security Force na tankai kre Mitay gi buffer John Lansilaga Kuki gi lamda changlakpa yaroi haiduna rally chakkiba Kuki singna ngasi lay makongda gi buffer John Lansilaga Maitay singi khul Kanto Saban tamna changsinnaba rally amaga loinana thawrang tawrure Naga group singna National Highway number 2 da Kuki gi mayokta economic blockade chathababu yaningdaba phongdoktuna leimakhongdagi masing yamlaba Kuki sing rally amaga loinana Imphal West district ki Kanto Saval khunda changsinaba honarakhiba adubu security force na matam chana thingduna khana chainaba thoklamgadabadagi kalhauba ngamhaure Kuki sing maitai gi khultamna lakani haibagi Pau tanarakpadagi mitay amadi Nagagi masing yamlaba maira paibi sing lambida thoktuna buffer zone thugairakpa Kuki sing thengnanaba thawrang tawduna laiki adum oinamak yankhai taret Mountain Division gi army personnel sing amadi Security outpost deploy tawba Manipur police personnel sing changsinduna Kuki rally adu thugaiki mamangda su Kuki singna sapramena Gamgi Khaida Kangla Tombigi Namdailong Tamna rally ama laktuna economic blockade thugaina ba thawrang tawki adubu security force na tangkhai khibagi thawdoksu laikhrabani Manipur High Court na October 13 fawbada Parliament Mikhal pangthoknaba pikhiba yathang Supreme Court na khut thingzilu yakidre High Court of Manipur chahi asiga October 13 fawbagi manungda state asigi Panchayat Mikhal pangthokadabani haina pikhiba yathang singna dugi Supreme Court na file tawrakhiba
Petition ama Supreme Court na laukidre High Court of Manipur gi yathang aduda court na piba matamga manungda mikhal ga mari leinana thabak thoram sing loishinnaba State Election Commission da akan ba yathang pikiba maramna ikot High Court ki waref adu khut thingzinbagi mathau tade haina Supreme Court na Manipur High Court ki mathakta hairakhiba petition lawi haiba yakidabani Sahi asige October 13 faubagi mamangda matam kuina pangthoktana laklaba panchayat mikhal pangthokadabani haina High Court of Manipur na pikhiba yathang adu hongdohanbiyu haina fine tawrakpa petition ama Justice Noney Koteshwar Singha amashung Justice MB Azeliagi Vesta hearing chathaki Parliament Singi Maikeda Pukhalakpa wafamdi kumja English Singaliga Kunithoida Panchayat ki mirep sing from thadok Kibana maram oiraga chahi mari hena Panchayat ki mikhal pangthoktana lakpa maram chade hiram asiga mari leinana Manipur government na courta Panchayat ki mikhal pangthoklagani haina thajaba kayarak pikhrabasu makoina thakiba matamgi manungda mikhal pangthokpa ngamdana lakli hanje Panchayat ki Administrative Committee sembagi thawong sinaduna wakat loigi maikaidagi courta wakalakibani Indian Constituency gi Article chaniga nifu humdoigi makhada Panchayat amagi damak chahi mangani matam chana Panchayat ki thabak sing paikhat kadabani haiba wafam yauri Manipur lengang state ama asigi local body singi mahuta Administrative Committee semlaga matam sangna thau puhanduna lakpadu yafam thokte haina petition courta wakat pada Hongdokdi Amaromda Manipur Panchayat ki Draft Act ki section Chamaga Mapan gi Mayokta Administrative Committee singna Jila Parishad Thaupuhannaba Thaurang Tauribasi Khudakta Khongpham Handokpa Mathau Tai Ek asigi section Marifutara Nithoida Yauba Wafam da Tangai Fadana Fibam Khakta Jila Parishad ki Administration Khangadabani haiba wafam yauri Administrative Committee semnabagi ayaba laite chahi asigi October 13 faubagi mamangda mikhal pangthohanaba High Court of Manipur ne yat thangpikiba asigi matangda mikhal pangthoknaba Respondents oiriba Manipur Sarkar gi maikadagi pukhalakpa wafam Social Generous Tushat Mahetana yaningdaba fongdokre Social General gi matungda ina October thada tangai fadana fibam lakpadagi mikhal gi matam hongdok hongjing taubagi mathau taraklabadi campaign of court mayokna batabani Respondent oiriba state government na Aadhaar tracking ama launaba hanjin haizabada yakide expert court na haiba matung ina High Court of Manipur na piba wayal matung ina mikhal gi Thabak Thauram Punamag Lausinba Yathang Pikragani Hiram Asida Supreme Court na khud thingzinaba pamde Masida kanagumba miyoy amatagi right sokpa laite karigumba state government na High Court of Manipur gi yathang matung ina matam chana mikhal pangthokpa ngamdaba thoklabadi petition singna mari leinaba forum da wakatpagi right lei haina su court na phongdoki Manipur amasung Union lengati Kuki ngaknaba oiramle lan asi mete amadi nagana hobanate mihat paputhoktriba fawba blockade chathakigani asangka sar Handak touching amasung tamgi miyoy sing punsinduna semkiba Nevis People's Committee Manipur NPCM gi convener asangka sarna Manipur amasung Union lengakta akan bamaral siraduna lengak ani sidi Kuki ngaknaba oiramle amasung mete amasung nagana lan hobanate hairaduna nagamicham taruk hatpada chenaba sing puthoktriba fawba blockade ki khongjang makhata na changsingkigani haina phongdorakle Pause asiga unabada mahana makhatana hai Imphaldagi lital amasung ukhul chatpa athingba piraklibasi Kuki singna horakpani lan su makoina horakpani mitai amasung nagana makoida onsinduna horuba laite mitai na kangpopi fauduna chatpa yadribasi me ahum lesing aniga kunhumdoi dagini fivam sing asida leiriba lengak asigi haudang asi law and order kadaida chakhrabage haina su hanglaki Central Security Force sing nangak senduna Kuki terrorist sing bu koichat chatnaduna laire yelhomi oiriba mite amadi nagamicham singda landaduna micham kaya ama hali masi lengang na tawfam thokpa thabak sing tawdabagini
Naril lairabadi Kuki terrorists in Central Security Force ngakhandana ngakpa ngamgadra hek tawraga NIA da sinare hairibasi Kuki terrorists singda laingakna support tawbani laingak laina karigi NIA da sinagadawribano mitay mesam kaya hatkibagi case masing thingamdana NIA da sinakre adubu ngasi fawba madugi chapchaba wayen fanglabra Mitay amadi nagamicham hatpada chenaba Kuki terrorist ama fawba NIA na ngasi fawba chairak piba yaukrabra nagamicham tarukpu matuk kaktuna tamthina hatkiba mihata chenaba sing fananaba lailon baife Kuki khulgi miyoi sing faduna wahang pahong bagi mahutta Kuki terrorist sing rimsa puraktuna layan kiba lenga ki karamba thawongno mihat sida chenaba sing atuba matamda faduna chairak pi kedabani haina hauzik Kanglatongpida mitay amadi naga yalho furup singna changsilakliba Kamjong thugairaga logi wangmada mi hatpada natana economy blockade tawriba singdana kari tumina yeduna lairibano economy blockade amadi lambi thingbasi Kuki na hana hobani Kuki singna kampopi amadi ukhul lambi thingzilibasi ngasi fawba handokpa laitri ngasi da lenga karigi thaba amata paikhattabano Kuki singbuna security force nga ngak senduna Imphal da puri aduga Meitei singbuna kampopi da changba yahandri Achan mirai naiba security force singi thawong yaningde Kanglatongbi da changsileba Kamjong asi nagami cham taruk hatpada chenaba singlenga ta faduna chairak piyu haina sangsinbani Kuki terrorist singi mathakta lenga na logi oiba chapchaba thabol lokhotrabadi lenga ki mathakta aikhoina tumin lairoi mihat pasing fadriba fawba Kamjong asi sangsinkhigani NIA da mihasi Figatnaba sinare hairibasi oithokloi laingakna athuba matamda mihat pasing puthokadabani haiki matang sida News Lab na sandokchoba Manipuri Paul loishinjare mi tabiraba punamapu amukka hana khurumjari